ꯍꯦꯜꯂꯣ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯛꯅꯔꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯤꯟꯅꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯇꯧꯈꯤꯕꯗꯣ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯦ ꯇꯥꯅꯤ ꯑꯔꯥꯕꯝ ꯆꯥꯛ ꯆꯥꯔꯣ ꯆꯦ ꯖꯨꯂꯤꯌꯥ ꯋꯦꯜꯀꯝ ꯇꯥꯅꯤ ꯆꯥꯗ꯭ꯔꯤ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ ꯅꯪ ꯆꯥꯔꯕꯣ ꯇꯥꯅꯤ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯂꯥꯏꯚ ꯆꯠꯂꯨꯀꯣ ꯂꯥꯏꯚ ꯆꯠꯂꯨ ꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯂꯥꯏꯚꯇꯒꯤ ꯀꯩꯅꯣ ꯑꯣꯏꯅꯕꯅꯦꯕ ꯅꯪꯁꯨ ꯂꯥꯏꯚ ꯆꯠꯂꯨ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯅꯪꯁꯨ ꯃꯇꯝ ꯑꯃ ꯊꯝꯃꯒꯅꯦ ꯂꯥꯏꯚ ꯆꯠꯂꯨ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯇꯥꯅꯤꯅ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯕ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯇꯥꯅꯤ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯇꯥꯅꯤ ꯅꯪꯅ ꯍꯥꯏꯕ ꯇꯥꯅꯤꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯇꯝꯗꯣ ꯉꯝꯗꯦ ꯑꯉꯥꯡꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯋꯥꯗꯤ ꯋꯥꯕꯅꯤ ꯌꯥꯝꯅ ꯇꯥꯅꯤꯅ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯀꯣ ꯀꯔꯤ ꯌꯦꯟꯖꯥꯡꯗꯤ ꯊꯣꯡꯒꯦ ꯑꯗꯣ ꯅꯪꯅꯦ ꯉꯝꯅꯕꯗꯤ ꯍꯣꯠꯅꯧꯀꯣ ꯇꯥꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦꯕꯅꯦ ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯌꯥꯝ ꯆꯠꯅꯩꯌꯦꯕꯅꯦ ꯑꯣ ꯇꯥꯅꯤ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯍꯥꯏꯕ ꯇꯥꯅꯤ ꯑꯩꯒ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯃꯌꯥꯝ ꯂꯥꯛꯅꯔꯣ ꯆꯠꯂꯨꯅꯔꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯤꯟꯅꯁꯤꯌꯦ ꯃꯕꯨꯜ ꯆꯧꯙꯔꯤꯅꯦ ꯆꯦꯒꯤ ꯑꯉꯥꯡꯗꯨꯗꯤ ꯑꯉꯥꯡꯗꯣ ꯆꯪꯈꯔꯦ ꯏꯃꯨꯡꯗ ꯂꯝꯍꯦꯟꯕꯅ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯍꯩꯗꯣꯛꯇꯅ ꯑꯦꯛꯗꯝ ꯂꯣꯏꯔꯝꯃꯦ ꯆꯪꯈꯔꯦ ꯃꯅꯨꯡꯗ ꯂꯝꯍꯦꯟꯕꯅ ꯂꯣꯏꯕꯅꯤ ꯕꯥꯕꯨꯜ ꯅꯪ ꯑꯁꯤꯒ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯃꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨꯕ ꯌꯥꯔꯒꯗꯤ ꯇꯥꯅꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯦ ꯍꯥꯏꯕꯅꯦ ꯃꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯨ ꯔꯣꯃꯤ ꯁꯤꯗꯃꯦ ꯖꯨꯂꯤꯌꯥ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯋꯦꯜꯀꯝ ꯔꯣꯃꯤ ꯔꯣꯃꯤ ꯀꯩꯅꯣ ꯊꯣꯡꯉꯤ ꯀꯔꯤ ꯍꯥꯏ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯇꯥꯅꯤ ꯑꯔꯥꯝꯕꯝꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗꯣꯏꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯂꯥꯛꯑꯕꯣ ꯔꯣꯃꯤ ꯁꯤꯒ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯒ ꯑꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤ ꯔꯣꯃꯤ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯇꯥꯅꯤ ꯃꯣꯏ ꯃꯦꯁꯦꯖ ꯂꯥꯛꯀꯅꯦꯕꯅꯦ ꯅꯪ ꯏꯃꯦꯜꯗꯅꯦ ꯃꯣꯏ ꯀꯩꯅꯣ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯇꯣꯏꯅꯤ ꯑꯣ ꯔꯣꯃꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯉꯦꯅ ꯀꯔꯤ ꯉꯥꯅꯣ ꯅꯪ ꯊꯣꯡꯉꯤꯔꯣ
ꯕꯥꯕꯨꯜꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯕꯥꯕꯨꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯥꯅꯤꯗ ꯇꯧꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯇꯥꯅꯤ ꯇꯥꯅꯤ ꯑꯔꯥꯃꯝꯅ ꯑꯣ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯇꯥꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯀꯩꯀꯥ ꯄꯨꯝꯅꯃꯛ ꯍꯥꯞꯄꯒ ꯇꯧꯈꯤ ꯅꯠꯇ꯭ꯔꯅꯦ ꯔꯣꯃꯤꯅ ꯇꯥꯅꯤ ꯑꯔꯥꯕꯝ ꯍꯣꯏ ꯇꯧꯒꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯣ ꯇꯥꯅꯤ ꯁꯤꯒ ꯔꯣꯃꯤ ꯁꯤꯅꯥꯃꯥꯌꯥ ꯂꯩꯁꯦ ꯃꯉꯣꯟꯗꯁꯨꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨꯀꯣ ꯅꯣꯏ ꯇꯧꯅꯕ ꯃꯇꯝꯗ ꯀꯃꯦꯟꯁ ꯑꯃꯃꯝꯁꯨ ꯊꯝꯅꯧ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯅꯔꯗꯤꯅꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯋꯤꯅꯣ ꯍꯥꯏꯗꯣ ꯈꯪꯒꯅꯤ ꯍꯥꯏꯕꯅꯦꯀꯣ ꯇꯥꯅꯤ ꯑꯔꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯕꯥꯕꯨꯜ ꯍꯥꯏ ꯕꯥꯕꯨꯜ ꯇꯥꯅꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯆꯦꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯂꯥꯏꯐ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤꯅ ꯋꯦꯜꯀꯝ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯣ ꯇꯧꯕꯤꯔꯒꯗꯤ ꯇꯧꯕꯤꯔꯝꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯤꯆꯦꯗ ꯑꯩꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤ ꯍꯥꯏꯁꯦ ꯑꯩ ꯂꯩꯁꯥꯔꯤꯉꯩꯒꯤ ꯂꯥꯏꯐ ꯂꯩꯁꯥꯔꯤꯉꯩꯒꯤ ꯂꯥꯏꯐ ꯈꯔ ꯂꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯀꯣ ꯀꯔꯤ ꯍꯥꯏꯅꯗꯤ ꯀꯔꯤꯅꯣ ꯂꯤꯔꯛꯇꯣꯏꯁꯦ ꯕꯥꯕꯨꯜ ꯆꯧꯗꯔꯤꯅ ꯍꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯕꯥꯕꯨꯜ ꯑꯁꯤꯒ ꯔꯣꯃꯤ ꯁꯤꯅꯥꯃꯥꯏꯅ ꯂꯩꯔꯤꯁꯦ ꯃꯉꯣꯟꯗꯁꯨ ꯇꯧꯁꯟꯕꯤꯌꯨ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯂꯩꯕꯅꯤ ꯇꯥꯅꯤ ꯃꯔꯝꯗ ꯍꯣꯏ ꯇꯧꯔꯛꯀꯦ ꯔꯣꯃꯤ ꯌꯥꯏ ꯇꯥꯅꯤ ꯆꯦ ꯔꯣꯃꯤ ꯀꯧꯀꯣ ꯑꯣ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤꯅ ꯑꯣꯜꯔꯦꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯊꯦꯡꯀ꯭ꯌꯨ ꯕꯥꯕꯨꯜꯁꯤꯅ ꯇꯥꯅꯤꯁꯦ ꯕꯥꯕꯨꯜ ꯆꯧꯗꯔꯤꯅ ꯇꯥꯅꯤꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏꯌꯦ ꯇꯥꯅꯤꯅ ꯀꯥꯏꯒꯤꯅꯣ ꯍꯪꯉꯦ ꯕꯥꯕꯨꯜꯅ ꯕꯥꯕꯨꯜ ꯇꯥꯅꯤꯁꯦ ꯀꯩꯅꯣꯒꯤꯅꯤ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯏꯄꯥꯝꯗꯤꯀꯣ ꯁꯤꯜꯆꯔ ꯕꯣꯜꯖꯨꯔꯒꯤꯅꯤꯅ ꯃꯥꯁꯨ ꯕꯣꯜꯖꯨꯔꯒꯤꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯈꯨꯟꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯦꯀꯣ ꯑꯉꯥꯡꯗꯤ ꯑꯩꯈꯣꯏ ꯃꯈꯥꯅꯤ ꯑꯣ ꯇꯥꯅꯤꯅ ꯍꯥꯏꯔꯤꯕ ꯑꯣ ꯁꯣꯔꯤ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯏꯆꯦ ꯔꯣꯃꯤ ꯍꯥꯏꯔꯦ ꯑꯧ ꯅꯪ ꯋꯥꯇꯔ ꯄꯥꯏꯅꯨꯀꯣ ꯕꯕꯥ ꯋꯥꯇꯔ ꯄꯥꯏꯅꯨꯀꯣ ꯃꯃꯥ ꯁꯥꯎ ꯇꯧꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕꯁꯤꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯏꯆꯟ ꯖꯨꯂꯤꯌꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯤꯒꯦ ꯋꯦꯜꯀꯝ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏ ꯆꯤꯀꯟ ꯊꯣꯡꯉꯤ ꯏꯆꯟ ꯍꯥꯏꯔꯕꯅꯦꯀꯣ ꯗꯥ ꯀꯧꯔꯒꯦ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯆꯟ ꯀꯧꯔꯕꯅꯤꯅ ꯗꯥ ꯇꯣꯝꯕ ꯀꯩꯅꯣ ꯇꯧꯔꯤ ꯀꯔꯤ ꯍꯥꯏ ꯆꯤꯀꯟ ꯊꯣꯡꯉꯤ ꯗꯥ ꯍꯣꯏꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯆꯥꯛꯀ ꯆꯥꯔꯕꯣ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤꯅ ꯆꯦꯅ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯊꯦꯡꯀ꯭ꯌꯨ ꯃꯥ ꯀꯤꯖꯩꯌꯦ 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 ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯏꯆꯟ ꯆꯥꯔꯦ ꯑꯩꯁꯨ ꯆꯤꯀꯦꯟꯅꯤ ꯑꯣ ꯗꯥ ꯑꯩꯒꯁꯨ ꯃꯥꯟꯅꯔꯦ ꯑꯩꯁꯨ ꯆꯤꯀꯦꯟꯅꯤ
ꯇꯧꯅꯨ ꯕꯕꯥ I want girls. ꯑꯗꯣ ꯃꯃꯥꯗ ꯁꯤꯒ ꯇꯧꯕ ꯌꯥꯗꯦꯁꯨ ꯄꯄꯥ ꯃꯥꯁꯨ ꯒꯣ 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 ꯃꯃꯥ ꯁꯥꯎ ꯁꯥꯎ ꯇꯧꯔꯅꯤ ꯕꯕꯥ ꯑꯩ ꯃꯃꯥ ꯎꯗ꯭ꯔꯦ ꯅꯪ ꯋꯥꯏ ꯁꯨꯅ ꯁꯨꯃꯥꯏꯅ ꯃꯥꯡꯍꯜꯂꯅꯤ ꯁꯣ ꯖꯦꯀꯦꯠ ꯁꯔꯁꯨ ꯆꯠꯂꯨꯒꯣ ꯆꯠꯂꯣ ꯄꯨꯔꯣ ꯆꯠ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯂꯝꯍꯦꯟꯕꯅ ꯃꯌꯥꯝ ꯃꯤꯗꯤ ꯃꯌꯥꯝ ꯎꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ ꯀꯅꯥꯝꯕꯨ ꯆꯪꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯇꯣꯝꯕ ꯗꯥ ꯇꯣꯝꯕꯅ ꯏꯆꯟꯁꯦ ꯂꯩꯐꯝ ꯈꯪꯖꯗ꯭ꯔꯤꯌꯦ ꯑꯩ ꯑꯣ ꯗꯥ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯦ ꯕꯥꯁꯀꯥꯟꯗꯤ ꯔꯥꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯔꯣꯡꯄꯨꯔ ꯑꯦꯗꯤꯁꯤ ꯀꯣꯂꯤꯗ ꯂꯩꯌꯦꯕꯅꯦꯀꯣ ꯔꯣꯡꯄꯨꯔꯗꯁꯨ ꯕꯥꯁꯀꯥꯟꯗꯤ ꯔꯥꯅꯤꯄꯨꯔꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯅꯤ ꯏꯁꯥꯒꯤ ꯌꯨꯝ ꯃꯇꯂ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯀꯣ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯔꯣꯡꯄꯨꯔꯗ ꯂꯩꯔꯤꯁꯤꯁꯨ ꯀꯣ ꯑꯁꯤꯁꯤꯁꯨꯅꯤ ꯑꯗꯩ ꯑꯩ ꯏꯄꯥꯝꯕꯨꯗꯤ ꯃꯜꯖꯨꯗꯅꯤ ꯍꯥꯏꯕꯅꯦꯀꯣ ꯗꯥꯗꯤ ꯗꯥ ꯇꯣꯝꯕ ꯅꯪꯗꯤ ꯀꯗꯥꯏꯒꯤꯅꯣ ꯑꯩꯉꯣꯟꯗꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈ꯭ꯔꯕꯣ ꯑꯣ ꯈꯪꯁꯃꯦ ꯆꯦꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯀꯣ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯇꯣꯝꯕ ꯇꯧꯖꯝꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯄꯥꯠꯁꯣꯏꯗꯒꯤꯅꯤ ꯍꯥꯏꯕꯀꯣ ꯏꯝꯐꯥꯜꯗꯒꯤꯅꯤꯅꯦꯀꯣ ꯌꯥꯝ ꯊꯥꯞꯅ ꯀꯩꯅꯣ ꯇꯧꯅ ꯌꯥꯎꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯃꯐꯝꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯁ ꯏꯌꯥꯔ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦꯕꯅꯤꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯃꯐꯝꯗꯨꯕꯨꯗꯤ ꯑꯩ ꯆꯠꯍꯧꯗꯔꯦ ꯉꯁꯥꯏ ꯃꯅꯤꯄꯨꯔ ꯆꯦꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯌꯦꯀꯣ ꯑꯩꯁꯦꯀꯣ ꯑꯩꯒꯤ ꯄꯤꯛꯏꯉꯩꯒꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯅꯦꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯍꯨꯝꯈꯛ ꯂꯩꯕꯀꯣ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯅꯀꯣ ꯑꯗꯨꯒꯤ ꯑꯇꯩꯁꯨꯅꯦ ꯍꯥꯏꯗꯤ ꯇꯤꯟꯅꯕꯁꯤꯡꯁꯦꯀꯣ ꯄꯨꯔꯥ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯄꯨꯝꯅꯃꯛꯁꯨ ꯇꯤꯟꯅꯩꯌꯦꯕꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯤꯛꯏꯉꯩꯒꯤ ꯇꯤꯟꯅꯕꯁꯦ ꯅꯠꯇꯕꯤꯗꯀꯣ ꯄꯤꯛꯏꯉꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯅꯦꯕꯀோ ꯑꯗꯨꯗꯣ ꯄꯨꯝꯅꯃꯛꯁꯨ ꯂꯨꯍꯣꯡꯅꯔꯦ ꯑꯗꯣ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯕꯗ ꯃꯣꯏ ꯑꯅꯤꯁꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯇꯩꯒꯤꯁꯨ ꯇꯤꯟꯅꯩ ꯑꯩ ꯑꯅꯝꯕꯅ ꯑꯩ ꯀꯣꯂꯦꯖꯀꯤꯁꯨ ꯀꯩꯅꯣꯒꯤꯁꯨ ꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯀꯩꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯅꯤꯀꯣ ꯃꯣꯏꯁꯤꯡꯁꯨ ꯇꯤꯟꯅꯩ ꯐꯖꯅ ꯄꯨꯔꯥ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯇꯤꯟꯅꯩꯌꯦ ꯄꯨꯝꯅꯃꯛꯁꯨ ꯐꯖꯅ ꯇꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯅꯤ ꯀꯩ ꯍꯥꯏꯅꯤ ꯄꯨꯝꯅꯃꯛ ꯇꯤꯟꯅꯩꯌꯦ ꯑꯩꯁꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯤꯟꯅꯔꯤꯕꯁꯤꯡꯗꯣ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯩꯌꯦꯕꯅꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯑꯩꯒ ꯊꯥꯔꯒꯗꯤ ꯑꯍꯨꯝꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯄꯤꯛꯏꯉꯩꯗꯤ ꯇꯤꯟꯅꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯂꯨꯍꯣꯡꯅꯈꯔꯦ ꯗꯥ ꯇꯣꯝꯕꯅ ꯃꯅꯤꯄꯨꯔꯗ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯁꯨꯝꯕ ꯀꯥꯡꯕꯨꯁꯤꯡ ꯃꯌꯥꯝ ꯂꯩꯕꯅꯦꯀꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯗꯨꯗꯣ ꯃꯣꯏꯁꯤꯡꯗꯨꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯀ꯭ꯂꯣꯖ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯟꯅ ꯈꯔ ꯄꯤꯛꯏꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝ ꯂꯥꯛꯄ ꯈꯣꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯅꯔꯝꯃꯤꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯤ ꯃꯌꯥꯝ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯄꯨꯝꯅꯃꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇꯅꯤꯕꯅꯦꯀꯣ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀꯤꯗꯤ ꯑꯦꯛꯗꯝ ꯃꯅꯤꯄꯨꯔꯁꯤꯒ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯗ ꯍꯟꯗꯛꯁꯨ ꯏꯝꯐꯥꯜ ꯆꯠꯂꯨꯕ ꯃꯇꯝꯗꯨꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯐꯪꯅꯔꯛꯑꯦꯕꯅꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯦꯀꯣ ꯂꯥꯁ ꯏꯌꯥꯔꯁꯦ ꯑꯩꯈꯣꯏ ꯊꯣꯔꯛꯑꯝꯃꯦ ꯂꯥꯛꯑꯝꯃꯦ ꯄꯨꯡ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯅꯦꯀꯣ ꯄꯨꯡ ꯂꯥꯛꯀꯅꯦꯅ ꯇꯧꯕꯁꯤꯒꯗꯤ ꯄꯨꯔꯥ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯔꯦꯕ ꯊꯣꯔꯛꯄꯁꯦ
ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯂꯩꯔꯤꯕꯣ ꯀꯗꯥꯏ ꯍꯥꯏꯗꯤ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯗꯤ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯍꯥꯏꯕ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯦꯜꯕꯤꯁꯦ ꯌꯥꯝꯅ ꯇꯧꯗꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯆꯪꯉꯛꯄꯁꯤꯁꯨ ꯋꯥꯠꯂꯦꯕꯅꯦꯀꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅꯔꯕꯅꯤꯅꯅꯦ ꯄꯨꯝꯅꯃꯛ ꯆꯪꯅꯔꯦ ꯇꯣꯝꯕꯅ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯏꯔꯥꯡ ꯂꯩꯔꯤ ꯍꯣꯏꯗ ꯑꯩꯈꯣꯏꯁꯨ ꯅ꯭ꯌꯨꯁꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯈꯪꯉꯦꯕ ꯇꯥꯕ ꯐꯪꯉꯦꯕꯅꯦ ꯑꯗꯨꯅꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯄꯨꯔꯥ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯄꯨꯔꯥ ꯃꯔꯥꯡ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯦꯜ ꯕꯤ ꯊꯥꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯦꯜ ꯕꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯉꯥꯛꯇ ꯂꯥꯛꯑꯦ ꯑꯦꯜ ꯕꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯀꯅꯥꯗ ꯆꯪꯅꯔꯦ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯑꯩ ꯀꯣꯏꯂꯥꯄꯨꯜꯗꯩꯅꯤ ꯍꯥꯏꯕꯀꯣ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯅꯪ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯄꯝ 5 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯇꯦꯜꯍꯩꯕ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜ ꯕꯤꯗ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯇꯦꯜꯍꯩꯕꯅ ꯖꯨꯂꯤꯌꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯌꯦꯡꯕꯤꯔꯝꯃꯣ ꯑꯣꯀꯦ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯆꯠꯄꯗꯗꯤꯀꯣ ꯑꯩ ꯌꯥꯝꯅ ꯌꯥꯎꯕ ꯉꯝꯗꯦ ꯇꯦꯜꯍꯩꯕ ꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯐꯨꯜ ꯋꯥꯁ ꯇꯧꯖꯩꯑꯕꯅꯦꯀꯣ ꯌꯦꯡꯉꯦꯕ ꯇꯣꯝꯕꯅ ꯗꯦꯔꯒꯥꯎ ꯍꯥꯏꯔꯣ ꯗꯦꯔꯒꯥꯎ ꯈꯪꯕ꯭ꯔꯥ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯏꯆꯟꯒꯤ ꯂꯩꯐꯝꯒ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯇꯥꯔꯦꯅꯀꯣ ꯇꯣꯝꯕ ꯍꯥꯏꯗꯤ ꯗꯦꯔꯒꯥꯎ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯒꯨꯍꯥꯇꯤꯒꯤ ꯁꯣꯝ ꯁꯥꯏꯗꯠꯇ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯗꯨꯅꯤ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯖꯨꯂꯤ ꯑꯩꯒꯤ ꯕꯇꯟ ꯃꯈꯨꯝ ꯁꯥꯕꯒꯤ ꯁꯣꯔꯠꯁ ꯚꯤꯗꯤꯑꯣ ꯑꯃ 18.8K ꯚ꯭ꯌꯨꯁ ꯌꯧꯔꯦ ꯋꯥꯎ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯌꯥꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯑꯗꯩ ꯑꯩ ꯍꯟꯗꯛ ꯈꯔꯅꯤꯁꯤꯁꯨ ꯑꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯩ ꯑꯞꯂꯣꯗ ꯇꯧꯔꯒꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯐꯣꯟꯁꯦ ꯈꯤꯇꯪ ꯑꯃ ꯕꯦꯔꯥ ꯀꯥꯗꯅ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤꯅ ꯆꯦ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯄꯨꯟꯕꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯖꯥꯝ ꯇꯣꯏꯅ ꯄꯨꯟꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯇꯧꯋꯤ ꯀꯁꯥꯔ ꯂꯨꯍꯣꯡꯉꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯇꯤꯟꯅꯕ ꯅꯣꯏ ꯏꯕꯥꯏꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯩ
ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯇꯤꯟꯅꯕ ꯑꯩ ꯐ꯭ꯔꯦꯟꯁ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯖꯣ ꯇꯤꯟꯅꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯐꯖꯅ ꯂꯩꯌꯨ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯇꯤꯟꯅꯕꯗ ꯑꯩꯅ ꯀꯩꯁꯨꯝꯕꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯄꯤꯛꯉꯩꯗꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯀꯣꯂꯦꯖ ꯂꯥꯏꯐꯇꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯇꯤꯟꯅꯕꯗ ꯃꯥꯅ ꯀꯔꯤꯝ ꯑꯣꯕꯖꯦꯛꯁꯟ ꯂꯩꯇꯦ ꯇꯤꯟꯅꯧ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯗꯤ ꯈꯪꯅ ꯆꯠꯂꯨ ꯑꯗꯨꯝꯗꯤꯀꯣ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯣꯏ ꯕꯥꯏꯗ ꯐꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯄꯨꯔꯥ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡ ꯂꯩꯔꯦ ꯑꯩꯒꯤ ꯏꯅꯝꯃ ꯑꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯃꯣꯏꯁꯤꯡꯁꯦ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯃꯇꯝꯗ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯡꯒꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠꯁꯨ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕꯅꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯩꯒꯤ ꯏꯅꯝꯃ ꯑꯍꯟꯗꯨꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯒꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯃꯥꯗꯤ ꯌꯨ ꯑꯦꯁꯇ ꯂꯩꯌꯦꯕꯅꯦꯀꯣ ꯃꯥꯁꯨ ꯊꯕꯛ ꯇꯧꯋꯤꯅꯤ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯀꯔꯤ ꯍꯥꯏ ꯑꯩꯅꯕꯨꯗꯤ ꯆꯤꯆꯦ ꯀꯧꯋꯦꯕꯀꯣ ꯍꯣꯏ ꯍꯥꯟꯅ ꯑꯩꯒꯤ ꯅꯣꯏ ꯏꯕꯥꯏꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯈꯪꯅꯔꯤꯕ ꯃꯇꯝꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯤꯆꯦ ꯀꯧꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯏꯅꯝꯃ ꯀꯧꯕꯁꯨ ꯑꯇꯣꯞꯄ ꯉꯝꯗꯦ ꯑꯗꯨꯝ ꯆꯤꯆꯦ ꯀꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯒꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯛꯑꯣ ꯁꯣꯔꯠ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯁꯦꯀꯣ ꯃꯥꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯇꯣꯏꯅꯦꯕꯅꯦꯀꯣ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯄꯨꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦꯀꯣ ꯄꯨꯟꯕ ꯉꯝꯃꯤ ꯄꯨꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯅꯠꯇꯅ ꯅꯣꯏ ꯏꯕꯥꯏꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯂꯩꯕ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯅꯣꯏ ꯏꯕꯥꯏꯁꯤꯅꯣ ꯑꯩꯁꯦ ꯄꯨꯕꯤꯔꯒ ꯆꯠꯂꯤ ꯈꯪꯅꯍꯜꯂꯤ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯣ ꯇꯦꯂꯩꯕꯅ ꯍꯥꯏꯕ ꯖꯨꯂꯤ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯆꯦꯡꯉꯛꯀꯦ ꯇꯣꯝꯕꯅ ꯏꯆꯟ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯂꯝ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯇꯣꯝꯕꯅ ꯍꯥꯏꯕꯀꯣ ꯏꯆꯟ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯂꯝ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯣꯏꯗ ꯑꯩꯗꯤꯀꯣ ꯑꯗꯨꯝ ꯍꯥꯏꯔꯒꯗꯤꯀꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯄꯥꯟ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯑꯩꯈꯣꯏ ꯕꯣꯟꯗ꯭ꯔꯥꯄꯨꯔꯒꯤ ꯀꯩꯅꯣꯗꯨꯒ ꯊꯨꯡꯉꯤ ꯍꯥꯏꯕꯅꯦꯀꯣ ꯃꯤꯁꯦ ꯀꯌꯥꯅꯣ ꯑꯣꯏꯕꯅꯤꯅꯦ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯝꯕ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯇꯥꯕꯒ ꯈꯨꯗꯛꯇꯀꯣ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯆꯔꯨꯏ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯗꯣꯅꯦꯁꯟꯒꯤ ꯂꯥꯛꯄ ꯀꯩꯅꯣ ꯇꯧꯕꯒꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯖꯩꯌꯦꯕꯅꯦꯀꯣ ꯑꯗꯨꯗꯅꯤ ꯁꯪꯁꯥꯔ ꯃꯅꯤꯄꯨꯔꯤꯅ ꯑꯩ ꯔꯨꯕꯤ ꯀꯧꯏꯆꯦ ꯑꯣ ꯔꯨꯕꯤ ꯑꯩꯁꯨ ꯔꯨꯕꯤ ꯀꯧꯔꯒꯦ ꯅꯠꯇ꯭ꯔꯀꯣ ꯔꯨꯕꯤ ꯀꯧꯔꯒꯦ ꯃꯤꯡꯁꯨ ꯔꯨꯕꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯀꯨꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤꯗ ꯖꯤꯔꯤꯗ ꯊꯥꯖꯩꯕꯅꯦꯀꯣ ꯑꯗꯨ ꯃꯥꯏ ꯃꯃꯤꯡꯁꯨ ꯔꯨꯕꯤ ꯀꯧꯏ ꯑꯩꯈꯣꯏꯅ ꯆꯦꯖꯥꯏ ꯔꯨꯕꯤ ꯀꯧꯋꯦꯕ ꯑꯩꯁꯦ ꯏꯅꯝꯃ ꯀꯧꯗ꯭ꯔꯦ ꯃꯣꯏꯁꯤꯡꯗꯨꯒ ꯆꯦꯖꯥꯏ ꯍꯥꯏꯅ ꯆꯦꯖꯥꯏ ꯔꯨꯕꯤ ꯀꯧꯋꯦꯕꯅꯦꯀꯣ ꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯔꯦ ꯅꯪꯒ ꯀꯩꯅꯣ ꯔꯨꯕꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯝꯕꯦꯟꯗꯒ ꯆꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯒ ꯊꯦꯡꯅꯔꯁꯨ ꯀꯧꯔꯛꯎ ꯈꯪꯉꯕ ꯅꯪꯅꯗꯤ ꯑꯩ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯈꯪꯗꯦꯅꯀꯣ ꯃꯁꯛꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗꯒ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯧꯔꯛꯎ ꯆꯦꯗ ꯕꯤꯖꯦꯟ ꯁꯤꯡꯍ ꯍꯥꯏ ꯕꯤꯖꯦꯟ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯕꯤꯖꯦꯟ ꯆꯦꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯊꯣꯡꯅꯗꯤ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯆꯥꯔꯕꯣ
ꯕꯤꯖꯦꯅ ꯍꯥꯏꯕ ꯆꯥꯗ꯭ꯔꯤ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯆꯦ ꯕꯤꯖꯦꯟ ꯆꯤꯆꯦꯒꯤꯗꯤ ꯆꯤꯀꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯦꯜꯕꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯑꯦꯜꯕꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯣꯏꯔꯦꯅꯦ ꯑꯦꯜꯕꯤꯒꯇꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯔꯨꯕꯤꯅ ꯍꯥꯏꯕ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯔꯨꯕꯤꯅ ꯍꯥꯏꯕ ꯖꯥꯝ ꯐꯖꯩ ꯏꯆꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯖꯥꯝ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯕ ꯔꯨꯕꯤ ꯖꯥꯝꯅꯗꯤ ꯂꯥꯏꯕꯛ ꯐꯩ ꯏꯆꯦꯁꯦꯀꯣ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗ ꯄꯨꯝꯅꯃꯛꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯁꯤꯗꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯪꯁꯨ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯁꯅꯨ ꯍꯌꯦꯡ ꯀꯣꯟꯅ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯑꯐꯕ ꯅꯨꯄꯥ ꯑꯐꯕ ꯐꯦꯃꯤꯂꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯐꯦꯃꯤꯂꯤ ꯐꯕ ꯍꯥꯏꯁꯦꯀꯣ ꯌꯥꯝ ꯁꯥꯊꯤꯅꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅೋ ꯑꯣꯏꯅꯤꯡꯉꯥꯏꯅꯤꯀో ꯑꯗꯨꯅ ꯑꯩ ꯄꯨꯔꯥ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯖꯍꯥ ꯑꯃ ꯆꯠꯄ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯀꯣ ꯅꯣꯏ ꯏꯕꯥꯏꯅꯁꯨ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯄꯄꯥꯗꯒꯤ ꯀꯩꯗꯒꯤ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯆꯦꯁꯦ ꯀꯩꯁꯨꯝ ꯇꯧꯒꯗꯕ ꯅꯠꯇꯦꯕꯅꯤꯀꯣ ꯑꯗꯨꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯕꯛ ꯐꯩꯌꯦ ꯅꯪꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯑꯐꯕ ꯐꯦꯃꯤꯂꯤ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯆꯦꯅ ꯍꯥꯏꯁꯤꯅꯤ ꯐꯦꯃꯤꯂꯤ ꯐꯔꯗꯤ ꯍꯁꯕꯦꯟ ꯐꯕ ꯐꯦꯃꯤꯂꯤ ꯐꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦꯕꯀꯣ ꯕꯤꯖꯦꯅ ꯍꯥꯏꯕ ꯑꯣ ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯆꯦ ꯑꯁ ꯑꯉꯥꯡ ꯇꯨꯝꯗ꯭ꯔꯤ ꯑꯉꯥꯡ ꯂꯝꯍꯦꯟꯕꯅ ꯃꯃꯤꯠꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯃꯃꯤꯠꯁꯦ ꯂꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯑꯦ ꯏꯁ ꯂꯝꯍꯦꯜꯂꯤ ꯁꯣꯝ ꯁꯥꯏꯗꯠꯇ ꯅꯣꯏ ꯕꯥꯏꯒ ꯂꯩꯔꯤ ꯂꯦꯞꯇꯣꯞ ꯌꯦꯡꯉꯤ ꯗꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯃꯌꯥꯡ ꯅꯨꯄꯤꯅ ꯑꯦꯜꯕꯤ ꯇꯧꯕꯗꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯠꯄꯅꯅꯤ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏꯗ ꯑꯗꯨꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯗꯤꯀꯣ ꯃꯇꯦꯡ ꯇꯧꯅꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣ ꯑꯣꯏꯅꯩꯗꯅꯀꯣ ꯑꯗꯨꯅꯤ ꯑꯃꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗ ꯑꯃꯅ ꯈꯔ ꯀꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯅꯩ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅꯤ ꯗꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯗꯥ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯦꯝꯅꯦꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯝꯕꯅ ꯀꯁꯥꯔꯗꯁꯨ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤꯗꯤ ꯏꯝꯐꯥꯜꯗꯁꯨ ꯌꯥꯝꯅꯁꯨ ꯌꯦꯡꯉꯦꯕꯅꯦꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯅꯧꯅ ꯇꯧꯈꯠꯂꯛꯄꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅꯤ ꯕꯤꯖꯦꯟꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯅꯍꯥꯟꯒꯤ ꯄꯤꯛꯅꯤꯛꯇꯣ ꯏꯕꯥꯏꯒꯤ ꯊꯥꯕꯜ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯔꯝꯒꯗꯕꯅꯤ ꯆꯦ ꯑꯣ ꯅꯣꯏ ꯚꯥꯏꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯅꯤ ꯕꯤꯖꯦꯟ ꯅꯣꯏ ꯚꯥꯏ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯦ ꯃꯥꯅꯦ ꯌꯥꯝꯅꯅꯦ ꯑꯗꯣ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯤ ꯆꯠꯂꯛꯑꯦ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯒꯁꯦ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯆꯣꯡꯕ ꯈꯣꯠꯄ ꯇꯧꯗꯕꯅꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯁ ꯌꯥꯔꯒꯤ ꯀꯩꯅꯣꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄꯂꯥꯔꯕꯣꯟꯗ ꯇꯧꯕꯗꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯄꯥꯏꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯣꯡꯉꯦꯕ ꯃꯖꯥꯕ ꯆꯣꯡꯕꯁꯤ ꯏꯁꯨ ꯏꯀꯥꯏ ꯈꯪꯉꯕ ꯑꯗꯣ ꯃꯖꯥꯕꯁꯨ ꯇꯧꯗꯦ ꯃꯣꯏ ꯅꯨꯄꯥ ꯃꯁꯦꯟꯒ ꯑꯣꯏꯔꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯆꯣꯡꯕꯗꯣꯀꯣ ꯑꯗꯨꯗꯨꯅꯦꯕ ꯃꯖꯥꯝꯅ ꯆꯣꯡꯕ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦꯀꯣ ꯑꯩꯗꯤ ꯐꯖꯅ ꯆꯣꯡꯉꯤ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯁꯨ ꯑꯗꯨꯝ ꯆꯣꯡꯉꯦꯕꯅꯦꯀꯣ ꯑꯗꯨꯝ ꯈꯨꯟꯒꯤ ꯇꯧꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕꯗ ꯑꯇꯣꯞꯄ ꯈꯨꯟ ꯆꯠꯂꯒꯗꯤ ꯑꯗꯨꯃꯥꯏꯅ ꯆꯣꯡꯉꯛꯄꯅꯤ ꯅꯠꯇꯦ ꯈꯨꯟꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯣꯡꯉꯛꯑꯦꯕꯅꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯧ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯅꯣꯏ ꯚꯥꯏꯅ ꯑꯩ ꯏꯄꯥꯝꯒꯤ ꯇꯧꯕ ꯀꯩꯅꯣꯒꯤ ꯇꯧꯕ ꯑꯗꯨꯝ ꯄꯂꯥꯔꯕꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯔꯥꯅꯤꯄꯨꯔꯒ ꯅꯛꯅꯩꯌꯦꯗꯅꯀꯣ ꯈꯨꯟ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯖꯥꯠꯅꯤ ꯏꯅꯛ ꯅꯛꯅꯩꯌꯦꯕꯅꯦꯀꯣ ꯑꯗꯨꯒꯤꯗꯨꯒ ꯑꯗꯨꯝ ꯄꯨꯕꯤꯌꯦꯕꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯡ ꯇꯧꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯤꯡ ꯑꯗꯨ ꯃꯣꯏ ꯆꯠꯄꯗ ꯑꯗꯨꯝ ꯄꯨꯟꯅ ꯃꯥ ꯄꯨꯕꯤ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯎꯏ ꯔꯨꯕꯤꯅ ꯍꯥꯏꯕ ꯀꯁꯥꯔ ꯃꯅꯤꯄꯨꯔꯤ ꯍꯣꯏ
ꯀꯧꯔꯛꯈꯤ ꯆꯦ ꯏꯕꯥꯏꯒ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯒꯦ ꯂꯩꯒꯦ ꯔꯨꯕꯤ ꯊꯦꯡꯛ ꯌꯨ ꯕꯤꯖꯦꯅ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯆꯦ ꯑꯗꯨꯕꯨ ꯆꯍꯤ 5 ꯐꯥꯔꯦ ꯌꯥꯎ ꯐꯪꯗꯕ ꯑꯗꯨꯅꯤ ꯕꯤꯖꯦꯟ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯨꯒꯁꯨ ꯑꯦꯄ꯭ꯔꯤꯜꯗꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯇꯧꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯀꯩꯅꯣꯗꯤ ꯍꯟꯗꯛ ꯁꯤꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯐꯥꯎ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕ ꯑꯃꯐꯥꯎ ꯇꯧꯗꯦ ꯍꯥꯏꯕꯅꯦ ꯃꯆꯥ ꯆꯈꯥꯏꯅꯤ ꯅꯪ ꯁꯣꯛꯁꯇꯤ ꯑꯗꯨꯅꯤ ꯕꯤꯖꯦꯟ ꯑꯗꯨꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯟꯗꯛꯁꯨ ꯇꯧꯅꯤ ꯊꯥꯖꯗꯦ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯇꯧꯅꯨ ꯕꯕꯥ ꯗꯣꯟ ꯗꯨ ꯗꯤꯁ ꯗꯥꯏꯄꯔꯅ ꯀꯩꯗꯧꯕꯤ ꯄꯨꯊꯣꯔꯛꯏꯅꯣ Baby diaper. ꯑꯣꯀꯦ ꯑꯗꯨꯅꯤ ꯕꯤꯖꯦꯟ ꯋꯥꯔꯤꯁꯦ ꯂꯤꯈꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯅꯤ ꯊꯥꯖꯗꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅꯀꯣ ꯑꯗꯨꯅꯤ It's my diaper. ꯍꯥꯏ ꯍꯥꯏꯔꯣ ꯍꯥꯏ ꯃꯌꯥꯝ Gigi. ꯆꯦꯒꯤ ꯆꯥꯏꯜꯗꯍꯨꯗ ꯕꯦꯁ ꯐ꯭ꯔꯦꯟꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯀꯣ ꯑꯃꯅ ꯃꯦꯗꯤꯅꯥ ꯀꯧꯏ ꯑꯃꯅ ꯑꯍꯨꯝ ꯍꯥꯏꯁꯦ ꯑꯩꯒ ꯊꯥꯔꯒ ꯑꯍꯨꯝꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯦꯗꯤꯅꯥ ꯀꯧꯏꯀꯣ ꯑꯃꯅ ꯑꯅꯨꯄꯃꯥ ꯀꯧꯏ ꯑꯗꯣ ꯑꯅꯨꯄꯃꯥꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕꯦꯝꯅꯨ ꯀꯧꯕ ꯌꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯔꯣꯝꯁꯦ ꯌꯥꯝ ꯇꯤꯟꯅꯩ ꯑꯩꯈꯣꯏ ꯈꯨꯟ ꯑꯃꯠꯇꯒꯤꯅꯦꯕꯀꯣ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯨꯔꯦꯗꯅꯀꯣ ꯃꯥꯅ ꯑꯃꯨꯛ ꯊꯤꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤꯕꯀꯣ ꯑꯃꯒꯤ ꯑꯃꯨꯛ ꯊꯤꯟꯕ ꯆꯠꯂꯨꯔꯅꯤ ꯑꯃꯃꯨꯛ ꯇꯧꯕꯗ ꯑꯗꯨꯝ ꯌꯨꯝ ꯌꯧꯔꯛꯑꯅꯤ ꯇꯧꯅꯨ ꯏꯃꯥ ꯄꯄꯥ ꯀꯧꯔꯦ ꯃꯨꯊꯠꯂꯨ ꯐꯦꯟ ꯀꯩꯒꯤ ꯊꯥꯔꯤꯕꯅꯦ ꯕꯕꯥ ꯑꯗꯨ ꯃꯃꯥ ꯕꯦꯔꯤ ꯀꯣꯜ ꯑꯣꯏꯔꯦ ꯃꯨꯊꯠꯂꯨ ꯄ꯭ꯂꯤꯖ ꯃꯨꯊꯠꯂꯨ ꯅꯨꯡꯁꯤꯕ ꯏꯆꯥꯅꯨꯄꯥꯅ ꯐꯦꯟ ꯊꯥꯖꯤꯜꯂꯛꯏꯁꯨ ꯏꯪꯕꯁꯤꯒ ꯕꯦꯔꯤ ꯀꯣꯜ ꯑꯣꯏꯔꯦ ꯆꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯁ꯭ꯇꯨꯜ ꯊꯥꯡꯒꯠꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯃꯥ ꯐꯦꯟ ꯊꯥꯏꯁꯨ ꯃꯨꯊꯠꯀꯦ ꯃꯃꯥ ꯑꯗꯨ ꯖꯤꯛ ꯊꯣꯛꯂꯛꯏ ꯁꯣꯝꯒꯤ ꯔꯨꯝꯗꯒꯤ ꯅꯪ ꯂꯝꯍꯦꯟꯕꯒꯤ ꯆꯦꯜꯂꯨ ꯄꯄꯥ ꯃꯅꯥꯛꯇ Open your mouth. ha 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 Put. ꯗꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯏꯆꯟꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯑꯦꯜꯄꯤ ꯇꯧꯕꯗ ꯁꯛꯄꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏꯗ ꯑꯗꯨꯝ ꯃꯁꯛ ꯎꯅꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯀꯣ ꯍꯣꯏ ꯁꯨꯅꯕꯗ ꯑꯗꯨꯗꯨꯒꯤꯗ ꯁꯦ ꯄꯄꯥꯅ ꯊꯝꯃꯣꯁꯨ ꯒꯣ ꯀꯦꯃꯦꯔꯥ ꯂꯧꯔꯣ ꯉꯥꯛꯇꯪ ꯑꯦꯕꯤ ꯇꯧꯕꯁꯤꯒꯅꯦ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩ ꯄꯨꯔꯝꯕ ꯉꯥꯛꯇꯅꯦ Raya blog. Hi Julia. Hi Raya. Welcome. खाना खा लिया?
हाँ, क्या क्या खाया? क्या सब्जी बनाया? फिश एंड राइस, वाओ। अच्छा है। रेया सो गई क्या? अर्चिता, रेया सो गई? नहीं, पहले भी अभी तक नहीं सोया सोया है, बदमाशी कर रहा है। और राया का डिनर फिनिश किया जस्ट। ओ अच्छा अच्छा अच्छा, पहले भी खा चुका है। ꯀꯁꯥꯔ ꯃꯅꯤꯄꯨꯔꯤꯅ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯏꯆꯦꯒꯤ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ, ꯑꯗꯨꯝ ꯂꯥꯏꯐꯁꯦꯀꯣ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯔ ꯂꯥꯛꯏ, ꯑꯗꯨ ꯅꯨꯡꯉꯥꯏ꯫ ꯀꯩꯅꯣ ꯔꯨꯕꯤ, ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩ ꯅꯪ ꯀꯩ ꯇꯝꯃꯤꯒꯦ, ꯀꯩ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ? तू क्या कर रही है? मैं अभी अभी कर रही हूँ ना। तुम लोग के साथ बात कर रही हूँ। मैं अभी कर रही हूँ, परी बदमाशी कर रहा है। डिनर डिनर फिनिश हुआ क्या तेरा? नहीं हुआ है, परी परी का तो हो गया है, हम दोनों का अभी तक नहीं हुआ है। पीछे देखो क्या कर रहा है, देखो ये बदमाश लड़का क्या कर रहा है, देखो इंगो तो पापा थोड़े पापा थोड़े पापा थोड़े पापा साव रे, पापा एंग्री। देखा पोए क्या कर रहा है, देखा? एक जगह पे नहीं बैठता है। रेया देख रही है, अच्छा अच्छा, हेलो रेया। रेया ने हेलो हाय नाउ कम, चला 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 चला, हाय रेया। Hi, Aya. क्या कर रही हो? क्या कर रही हो? रेया भी सेम। ये बच्चे लोग का क्या करूं, मुझे कुछ समझ में नहीं आ रहा है। देखो क्या कर रहा है, देखो। ओ हाय फ्रेंड बोला है, रेया ने हाय फ्रेंड बोला है।
Hai bol do baba, hai bol do. Mama sau sau. Mama sau ra kìa. Ai chỉ cầu tôi vậy. Glass का खारा glass का already. Broken. दूध तार का broken already पूरा. Baba tàu nên mà tàu. Nang socks ka dai. Socks ka dai. Socks pura ka lang mo kìa. Socks pura lang. Hey, Daddy. Socks pura lang. No, Daddy. Hungry. Kuman dito channel. Hi. Hi Kuman. Daddy, Daddy. Jegi FB ta chang pagi. So socks pura no chalo. No. Chalo papa. Kasar Manipuri na hai ba igi best friend amatang leni adubu hoji inadre khanare maram amadagi nungai te hai ba ko kai da myam mang da ke do be khana hino di hangaroi ko hoi nung dumaina best friend ga ka tawna khana bu di nungai ta bani ado do dum tinau haidi misunderstanding hoina tawhira na taga kamai tawna tawino Maning thau na che kape kedorge khumban kape da chega singar anu sis ka unabe video do yengba loraga comment apiram dreko ai chaka su kai de yengdi yengi dana yengadi ke su kai de khumban da chak charabo Kuman ningthau na che tani nanau da support to birakta base ma kappe majin phaido khare tani do leiribo chakhra ba khang de ne tani nang leiribo leiradi kuman ningthau na kawi na tomana ichan inau do kari thabak to bake na ma ji block da sui block da thabak to wi kuman ningthau channel na cha ji thongi ai hojik haranga zaudani hai ba o na haranga zauda leiro kuman ningthau na che Julia tani na nau engonda support to bi de ai o tani do leira chakhra ba khang de leira ga di dum support to jar chani comments dum thammo kasar Manipuri aigi age 18 ni ai 12 tamdi oh my pema nang chau agang ni agang macha ni ne oi like to phajana tau ko like phajana tamu Kuman ningthau channel la ngasi lakpa oh acha Kuman ningthau na tani haiba word se gyan tadaba malni gyan yam tabani ma do dum ka to da to ini ma hoji chang thokhraba khangde gunita mide welcome iche hai namrata do baby jau khraba hai gunita se kadai gino khoi gi bem do yaudri
ꯒꯨꯅꯤꯇꯥ ꯃꯩꯇꯩꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯆꯦ ꯖꯨꯂꯤꯌꯥ ꯇꯥꯅꯤ ꯁꯥꯄꯣꯔꯠ ꯆꯦ ꯖꯨꯂꯤꯌꯥ ꯇꯥꯅꯤ ꯁꯞꯄꯣꯔꯠ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗꯅ ꯅꯪꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯅ ꯂꯩꯗꯨꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯌꯦꯡꯉꯤ ꯑꯗꯣ ꯑꯦꯜ ꯕꯤ ꯌꯥꯝ ꯊꯥꯔꯒꯗꯤ ꯑꯩꯁꯤ ꯆꯪꯉꯛꯄ ꯉꯝꯗꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯨꯒꯤꯅꯤꯗ꯫ ꯑꯩꯅ ꯈꯨꯃꯟꯅ ꯍꯥꯏꯕ ꯑꯩꯅ ꯏꯔꯦꯕ ꯋꯥꯔꯗꯁꯦ ꯂꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯍꯥꯏ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯀꯣꯃꯦꯟꯁꯀ ꯃꯑꯣꯡ ꯑꯃꯗ ꯏꯖꯔꯒꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯜꯂꯕꯅꯦ ꯅꯤꯡꯊꯧ꯫ ꯒꯨꯅꯤꯇꯥ ꯃꯩꯇꯩꯅ ꯑꯩ ꯅꯃꯇ꯭ꯔꯥꯒꯤ ꯀ꯭ꯂꯥꯁ ꯃꯦꯠꯅꯤ ꯏꯃꯥꯅꯨꯑꯦꯜꯗ ꯑꯣ ꯑꯠꯆꯥ 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 ꯑꯗꯣ ꯑꯣ ꯑꯠꯆꯥ ꯒꯨꯅꯤꯇꯥꯁꯦ ꯍꯥꯏꯗꯤ ꯀꯗꯥꯏꯒꯤꯅꯣ? ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯅ ꯇꯥꯅꯤ ꯑꯩ ꯑꯣ ꯑꯩꯅ ꯇꯅꯤ ꯍꯥꯏꯕꯗꯤ ꯃꯤꯡ ꯅꯠꯇꯦꯀꯣ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ 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 ꯑꯣ ꯅꯪ ꯅꯠꯇ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕ ꯇꯧꯏꯍꯦ ꯑꯩꯈꯣꯏꯁꯨ ꯇꯧꯏ ꯑꯗꯨ ꯕ꯭ꯔꯣꯅ ꯈꯪꯗꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯒꯨꯅꯤꯇꯥ ꯃꯩꯇꯩꯅ ꯄꯣꯏꯂꯥꯄꯨꯜꯒꯤꯅꯤ ꯍꯥꯏꯕ ꯒꯨꯅꯤꯇꯥ ꯆꯦꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯕꯣ ꯁꯞꯁꯀ꯭ꯔꯥꯏꯞꯀ ꯇꯧꯁꯟꯕꯤꯈ꯭ꯔꯕꯣ ꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯒ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯒꯨꯅꯤꯇꯥ ꯑꯩꯈꯣꯏ ꯕꯦꯝꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯏꯈꯤꯒꯦ ꯅꯪꯅ ꯍꯪꯉꯛꯏ ꯍꯥꯏꯅ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯖꯨꯂꯤꯌꯥꯁꯦ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤꯗꯩꯀꯣ ꯍꯦ ꯆꯤꯝꯕꯥꯜꯗ ꯈꯣꯏꯍꯤꯗꯩ ꯀꯥꯏ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯅꯤ ꯑꯗꯨ ꯆꯤꯝꯕꯥꯜꯗ ꯈꯣꯏꯍꯤꯗꯩ ꯍꯥꯏꯕ ꯀꯩꯅꯣꯅꯦ꯫ ꯆꯤꯝꯕꯥꯟꯗꯒ ꯈꯣꯏꯍꯤꯒ ꯇꯩꯕꯒ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯗ ꯑꯗꯨꯝ ꯖꯣ ꯃꯥꯡꯗ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯝ꯫ ꯒꯨꯅꯤꯇꯥ ꯃꯩꯇꯩꯅ ꯇꯧꯕꯤꯆꯦ ꯔꯦꯒꯨꯂꯔ ꯚ꯭ꯌꯨꯋꯔꯁꯅꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯌꯥꯏ ꯑꯣ ꯍꯣꯏ ꯒꯨꯅꯤꯇꯥ ꯑꯗꯣ ꯒꯨꯅꯤꯇꯥ ꯅꯪꯒꯤ ꯆꯦꯅꯦꯜꯒꯗꯤ ꯍꯥꯡꯕ꯭ꯔꯣ? ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅ ꯆꯦ ꯖꯨꯂꯤꯌꯥ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤꯗꯩ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯣ ꯒꯥꯏ ꯍꯣꯏ ꯇꯥꯔꯦ ꯇꯥꯔꯦ꯫ ꯅꯥꯇꯣꯝꯕꯅ ꯏꯆꯟ ꯃꯅꯤꯄꯨꯔꯗꯗꯤ ꯊꯦꯡꯈꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯁꯤꯗ ꯑꯗꯨꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ꯫ ꯀꯥꯏ ꯆꯠꯈꯔꯦ
ꯃꯅꯤꯡꯊꯧꯅ ꯆꯦ ꯖꯨꯂꯤꯌꯥꯗꯤ ꯅꯤꯡꯊꯤꯖꯩꯀꯣ ꯆꯦ ꯖꯨꯂꯤꯌꯥꯕꯨ ꯐꯪꯖꯕꯁꯦ ꯏꯕꯥꯏꯗꯨꯗꯤ ꯁꯔꯒꯔꯒꯤ ꯑꯞꯁꯔꯥ ꯐꯪꯕꯒꯨꯝꯕꯅꯤ ꯗꯣꯏ. ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯈꯨꯃꯟ, ꯊꯦꯡꯀ꯭ꯌꯨ. ꯈꯨꯃꯟ ꯅꯪꯁꯦ ꯕꯥꯗꯨꯒꯔꯒꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ? ꯕꯤꯖꯦꯅ ꯑꯃꯨꯛ ꯍꯥꯏ ꯆꯦꯁꯨ ꯏꯕꯥꯏ ꯐꯪꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯩꯅ ꯑꯃꯨꯛ ꯏꯕꯥꯏꯒꯤ ꯃꯤꯆꯪ ꯆꯪꯉꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯩꯁꯨ ꯅꯣꯏ ꯏꯕꯥꯏ ꯐꯪꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ. ꯃꯥꯁꯨ ꯑꯩꯈꯣꯏꯅꯤ ꯐꯪꯃꯤꯟꯅꯕꯁꯦꯀꯣ ꯑꯃ ꯑꯃꯒꯤ ꯂꯥꯏꯕꯛ ꯐꯅꯕ ꯉꯥꯛꯇꯅꯤ. ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯆꯦ ꯃꯈꯣꯜꯁꯤꯗ ꯄꯪꯊꯗꯕ ꯀꯅꯥꯅꯣ? ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯕꯥꯏ ꯀꯌꯥ ꯍꯔꯥꯎꯅ ꯇꯥꯖꯕ ꯍꯥꯏꯔꯣ? ꯇꯥꯖꯕ. ꯑꯣ. ꯏꯆꯦꯒꯤ ꯃꯈꯣꯜꯁꯤꯗ ꯄꯪꯊꯗꯕ ꯀꯅꯥꯅꯣ? ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯕꯥꯏ ꯀꯌꯥ ꯍꯔꯥꯎꯅ ꯇꯥꯖꯕ. ꯍꯤꯃꯥꯅꯤ ꯁꯤꯡꯍ, ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯋꯦꯜꯀꯝ ꯍꯤꯃꯥꯅꯤ, ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯩꯗꯃꯛꯇ. ꯅꯨꯡꯉꯥꯏꯔꯤ. ꯍꯤꯃꯥꯅꯤ, ꯑꯩꯒ ꯈꯪꯅꯕ꯭ꯔꯥ? ꯍꯤꯃꯥꯅꯤ ꯅꯪꯁꯦ ꯀꯗꯥꯏꯒꯤꯅꯣ? ꯑꯩꯉꯣꯟꯗꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ. ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯗ꯭ꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯈꯨꯃꯟꯅ ꯑꯩ ꯕꯥꯗꯨꯒꯔꯒꯤꯅꯤ, ꯔꯥꯅꯤꯄꯨꯔꯒꯤ ꯗꯦꯕꯦꯟꯇꯤ ꯈꯪꯕꯔꯣ ꯍꯥꯏ. ꯑꯣ, ꯈꯪꯉꯤ. ꯑꯗꯒꯤꯗꯤ ꯔꯥꯅꯤꯄꯨꯔꯒꯤ ꯄ꯭ꯔꯃꯥꯕꯇꯤ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯟꯗꯣꯆꯥ ꯀꯧꯏ ꯍꯥꯏꯕ ꯅꯠꯇꯦ. ꯗꯦꯃꯦꯟꯇꯤꯗꯨꯒꯗꯤ ꯌꯥꯝꯅꯕꯨꯗꯤ ꯉꯥꯡꯅꯗꯦ. ꯏꯟꯗꯣꯆꯥ ꯃꯤꯇꯣꯝꯕꯤꯗꯨꯒꯗꯤ ꯑꯗꯨꯝ ꯉꯥꯡꯅꯩꯌꯦꯕ. ꯈꯪꯅꯩ. ꯈꯨꯃꯟꯅ ꯃꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇ꯭ꯔꯥ? ꯃꯆꯤꯟ ꯃꯅꯥꯎꯅꯤ. ꯈꯨꯃꯟ ꯍꯥꯏꯕ ꯑꯩ ꯍꯪꯉꯨ ꯃꯣꯏꯅ ꯈꯪꯕꯅꯤ. ꯑꯣ, ꯑꯠꯆꯥ. ꯍꯪꯒꯦ. ꯑꯩ ꯆꯠꯄ ꯃꯇꯝꯗ ꯍꯪꯒꯦ. ꯑꯣ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯍꯜꯂꯨ ꯐꯖꯅ ꯈꯪꯕꯅꯦꯅ. ꯍꯣꯏ, ꯌꯦꯡꯍꯟꯒꯦ. ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ? ꯑꯩꯒꯤ ꯃꯤꯡ ꯑꯇꯣꯞꯄꯅꯤꯀꯣ, ꯈꯨꯃꯟ ꯍꯥꯏꯗꯤ ꯈꯪꯉꯣꯏꯀꯣ ꯍꯥꯏ. ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯕꯥꯏ ꯍꯥꯏ. ꯑꯣ, ꯀꯥꯏ ꯆꯠꯂꯒꯦ ꯍꯥꯏꯅꯣ? ꯆꯦꯅꯨꯒꯤ ꯑꯦꯜꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯆꯦꯅꯨꯒꯤꯁꯨ ꯑꯦꯜꯕꯤ ꯊꯥꯔꯝꯃꯤ. ꯕꯤꯖꯦꯅ ꯆꯦ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯃꯨꯛꯕꯥꯡ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯡꯒꯠꯂꯛꯑꯣ ꯏꯕꯥꯏꯒ ꯄꯨꯟꯅ. ꯅꯣꯏ ꯏꯕꯥꯏꯒ ꯄꯨꯟꯅ. ꯅꯣꯏ ꯏꯕꯥꯏꯗꯤ ꯌꯥꯅꯤ ꯊꯥꯖꯗꯦ. ꯕ꯭ꯂꯣꯛ ꯑꯃꯈꯛꯄꯨꯗꯤ ꯀꯥꯞꯅ ꯂꯩꯌꯦꯕꯅꯦꯀꯣ. ꯑꯗꯨ ꯏꯊꯣꯟꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯩꯅꯤ. ꯌꯥꯝꯅꯁꯨ ꯆꯥꯕ ꯅꯠꯇꯦꯗ. ꯑꯗꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯛꯀꯤꯗ ꯑꯗꯨꯝ ꯂꯥꯁꯇ ꯑꯗꯨꯝ ꯆꯥꯕꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯝ
ꯑꯗꯣ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯐꯖꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯛꯀꯅꯤ. ꯕꯤꯖꯦꯟꯗꯤ ꯆꯥꯛ ꯊꯣꯡꯉꯕꯣ? ꯆꯥꯛ ꯆꯥꯔꯕꯣ? ꯕꯤꯖꯦꯟꯅ ꯍꯥꯏꯕ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧ ꯏꯕꯥꯏꯒ ꯆꯦꯒ ꯁꯦꯔꯥꯝ ꯕ꯭ꯔꯗꯔꯁꯀꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯄꯥꯅꯤꯁꯃꯦꯟꯠꯀ ꯌꯥꯎꯅ. ꯑꯣ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯔꯣꯏ, ꯅꯣꯏ ꯏꯕꯥꯏꯅ ꯑꯗꯨꯝ ꯉꯝꯈ꯭ꯔꯅꯤ ꯆꯥꯕꯒꯤ ꯑꯣꯏꯔꯒꯗꯤ. ꯑꯩꯗꯤ ꯑꯩꯁꯦ ꯄꯥꯅꯤꯁꯃꯦꯟꯠ ꯐꯪꯗꯣꯏꯕ ꯑꯗꯨ ꯇꯧꯔꯗꯤ. ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕꯁꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯆꯦ. ꯍꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯊꯥꯞꯅ ꯊꯕꯛ ꯇꯧꯅ ꯂꯩꯔꯕꯅꯤꯅ. ꯅꯣꯏꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ, ꯑꯩꯁꯦ ꯑꯦꯜꯕꯤꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯕꯥꯏ ꯍꯥꯏꯔꯒꯦ. ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯗꯨꯝ ꯊꯦꯡꯅꯁꯤ. ꯍꯌꯦꯡ ꯄꯨꯡ 9ꯒꯤꯗꯨꯒ ꯂꯥꯛꯀꯦ, ꯑꯗꯨꯒ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤ. ꯕꯤꯖꯦꯅ ꯍꯣꯏ ꯍꯣꯏ ꯆꯦ. ꯑꯣꯀꯦ ꯕ꯭ꯔꯣ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ. ꯑꯗꯨꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ.